Lucas yamna ina kaira kunba royal family amadagi haurakpa machani sakta chuda awatpa leite mapa mapuna kairak thabiramba oibana awaba karino khangde misu yamna usite mingonda minuksi pokpa haite tauge khanbada khongfam hongdana chap yungduna leiba midani Sector 27 Street number 109 SD Antonio School Naoba session hauba numitki Satra Satri Naoba maruk mapang thainaruni haiduna kina mauna laknarami SD Antonio Christian Missionary School singi manungda yamna maming leibe school amani VIP singi machana namna tambay school ni Middle class family singi macha oiradi ragging tawbiba amadi bully su adum tawbirami Oja singda complaint tawrabasu VIP macha singna tawba oibana punishment piba ngamnamde Higher secondary school oibana class 11 amadi 12 khakta oirami Satra Satri pumnamak irang langi khara amadi beranda da leptuna nupi laknai khara amana campus manungda koi chatli khara amana basketball court manakta alak par ragging tawri Lucas na Max no school se nungai bra Max na nang dauna billion oibadi yaude aduna nungai adu oirasu ragging de adum tawbani yengosu Lucas na tandi tale ai shoren transfer tawrakpa student ni kaina introduce tawdoise Max na newcomer oiraga aphawdi sabiranu hairi ai khaktana na gun khangbai saubida bawani atopa minadi nakok chakpa mandoini Lucas na mayam na kok chakpa male na khalaga inthopiraga itomta leijege aibu khangbiba mahakto ngaibe dhanurasu yare Max na haujik phawba kawba ngamdriba angang oiringai ki warida Lucas na matamda ibani mak chei tara khakta sudangairami adubu thamoi sinade mahak na tabakana gumbi amatagi machu sangba ngamdre haujik phawba Max na kamaina tawkrino family pulapo Lucas na aisu khangde nangai ga punna boarding da leiba matamdune class 3 fokaringai khawre pabung na haibada ahinga mana aikoina hana leramba mafamda aduda nongma ahinda police na operation chatai hai aduda moi ahumak arrest tawge hai adui matung adum mathong ram khangdre pabung na su thibe aba thike adubu phangkitre adubu aina thaje mahak soidana leram kane aina mabu thirakpa ngairam kane Max na yam nungairi noeni gi wari se angang ori kanda sanabada ring sinaraga engage tawre nuksinari Lucas na phatro se angang ori kanda nuksinaba ani do ngai hakwari saduna leiringai da nupi kharan lai Helena hai Max na Helian yam ngali na ngasi de Helena first day ni na ragging tawtharagena laaba Lucas matam ta wakhal da khali sakti fajai haibabu mi usit kidreda ke drama gi step mother aphatabigi role lobido mal maming ni na Helian na madikana no Max na oh sakang no agi best friend Lucas koy Helian na hi agi ming Helian adu hairage handshake taunaba khutting thori Lucas makutu pocket ta khumjilaga makhong karan chanduna leplaga khumlai Hello Helian Lucas ki mawong duna ikaiba phawi saunung basu poi adubu kaisu tawdaba saduna khumai yam lemba malida Lucas na oi ai kara introvert oije masi hairaga mana thopa ma tawduna laikrai Helian amukai hena ikairaduna Max ta onjilaga chatlage hairam laga mapamdu thadokuna chatkri Lucas na sakta jiga Helian kai kakak lauba nungjreng kaura pakchadoni Max na nangdi tho lauba laikhomni na mingonda nuknabaga sadana ma saksiga Lucas na ho phajabani aidi Max na nangda horen nokpada yamangdo loikelo adaidi phajarani Lucas yaoba na famous oidoine Lucas na adaidi wa ngangbada sorga chalaga 44 haibdo hor hoti hora haiduneba Lucas ki wahai duda
khangba ngamdraduna max kanna noklai. Hiliana masak fajariduga kaiduga yam phuninge nupanena. Gritana as aidi hauju nupado ngaure haiba hotyam tai. Hiliana as magi apseng ninge. Gritana Hilian gilangda thunaba amta silasidana. Hilian momon taujai. Aina kapatenda paloidaba nupa leibro. Ai Hilian ne apamba pusak phangdana thokpa yaroi. Mystic Cottage Lane number 28 Sonia na Laina hogolo cheche school thingi haibane. Laina na phone pio adu natradi ai breakfast kamta chabiro. Sonia na Laina se cheche wa haige tauko. Cheche na nangi mukbanga clay making video ga yengnaba ama lebira doine. Ngasidi cheche ki first day nina phone che cheche pu doine. Laina na laptop su sembide park to su pubide mina ilsagi frog sumai sumai tauba sparkle ga taubi ground ga yaubido leibiyo haisu leibide. Laina do makut machaduna acting tauduna mamit o manawo amuk toiba macheda wakatli. You are bad sister. Asi hairaga machindo amuk tumthokre. Sonia na ho adumaina nachindo tumthodi pik macha thiba mali. Laina na adudi nangna pik macha thiba gi mache. Sonia Laina gi mamaida nuksina nalaga haire. My sweetie cheche na horen laptop to soidina semega purage. Aduga nangi photo phajaba mayam thagat pidoine. Laina harau bada loire. Phamong duda fitting chongye duga haire. Yes, hey, aishu baby model orani Instagram gi. Yay! Sonia na adudi loisalo. Nangsu kindergarten da thilamage. Ai nangi diffin chemuki ge. Laina 9 years kita surabasu yamna haisingi. Machena khuding maktakpi tambibana asoi belaiti. Sonia na Laina loirabo. Laina na chiche samse punba haitre. Sonia na laose breakfast se charo ai samda pulake. Asi haiduna Sonia na Laina gi masam punbire. Aduga breakfast tu charaga chatnaba sim saba loire. Sonia na tiffin da hapa chapo se ama phawba lemhan beyade. Aduga masak khangdaba mina piba chaba yade. Ai laktre faw adum leram kadaba gyan tabra ina hairise. Laina na yes tare roina floor da su yauna tare. Sonia na hainu tareng haisene. Sonia magi bag ta water bottle ama hapcheli. Aduga horen school halakpada semnaba laptop tu so hapchelaga thoglei. Taxi alakpa ama Sonia na khami. Sector 27 street number 109 da jase. Taxi driver duna yani kakhatpiro. Sonia ga Laina ga punna kakhalei. Sonia na street 109 yaudringai gi kindergarten du da amukta khambiyu ko. Taxi driver duna hoyani khamjage. Khara thauraga nupi macha mana amuk gari du khami. Nupi duna passenger seat angiba street 109 da chasiya gadra. Taxi driver duna hoyane maningda phambiro. Nupi du maningda phamnaba kakhalei. Sonia gi uniform duga manabadu da nupi duna hangai. Nupi duna excuse me sister. Sonia na yes please. Nupi duna SD Antonio gi student oibiroba. Sonia na oh mane somsu SD Antonio da tambro hana amta udriye. Nupi duna nate transfer student ne. Sonia na ke school da gya. Nupi duna SD Mary da gya. Sonia na adudi yam nungai school na tro kai gi transfer tawrino. Nupi duna ragging yam kale adugi maruina nupa ma aini yam kiba ma yawi. Aduda aina papa da hairage emission sa SD Antonio da tawan bane. Ado kai min kauge aigi di sendi kawe. Sonia na Sonia kawe. Aduga sina aigi naupine mingna Laina. Sendi na hai Laina. Laina na hello sister. Gari do ngai hak thaura aga Laina gi kindergarten du yauraduna thaname. Aduga Sonia hoisu school yauna balakle. Sonia Sendi ga loina assembly hour yore haiduna hobe chelakpada kanagumba amada soidana thingjuli.
Sonia chelakpagi wabaga sor thabet thabet holaga hatu hatu haire. Sorry, I'm so sorry. Lucas nupini haibaga yingbiba natte magi angauba mi hundo haurae. Kari sorry, namitu kadai de yenge. Ikat ladana namai do thajalakani. Sonia na ai soibani tawgina tawba natte warobi bayade. Lucas na nangna do hairaga aina it's okay kaina hairaga thadorok to mai bro. Ha nangna liba pleasure do lauthoga yam thuna taitho. Natradi class ang biarina. Sandy di Lucas ubada kiduna Sonia gi marumda lotkre. Markso Lucas ki wahai du kanman bay Lucas bu khamai. Marks na Lucas yare nupisida adumai haino. Tasing bade Marks na Sonia gi maching su khangbagi soidana tragedy cinema thuani khangbagi khamjan bani. Adubu Lucas ti mawalaw da kai khamai. Lucas na nang yaro kono Marks. Sonia yam ing tapanupi oijarabaso Lucas ki wahai du da khangba ngamdraduna masu magi hauna bidu hekta tawrae. Sonia na hey mister, mind your language. I think you are newcomers to this school. Your parents did not send you here to ragging me. And one important thing, newcomers are not allowed to rag. Can you get my point? Lucas so hanbalaite hekta khumai. Think whatever you want. I might be a newcomers or not. Don't waste my time. Just do what I say. Clean my shoes with your pleasure. Sonia henna khoidau saugalai. Ngasai gi water bottle du lauthoga Lucas ta haijalai. Aduga magi pleasure du lauthoga langjalai. Aduga hairei. You are not a disabled person. Clean yourself with your own hand. Wahai du hairam laga Sandy bu chungduna pukre. Lucas ti nupi mana adumna tarakani haiba khalludabani. Adubu tawrakliba mawong duda masadu maina chakpagum tawrai. Marks na aina ngasai na si tawni sa khangabani. Phajare bungo mai tare first day sida. Lucas na usitabani magido. Wahai du hairaga achotpadu taithoi. Aduga Sonia gi pleasure du makhong na chabet ne sali. Aduga laktana langthoki. Sonia so classroom da changai. Aduga bench amada phami. Hilian changaktuna. Kaino first days na things na. Sonia na aikoi leina su thilambadugine. Hiliana mana kanano. Sonia na Sandy kaubare khangno. Nupi singdu masak maming takna duna wari saringai karumdagino khangde. Nonglei nuksit akanba malakpadauna Lucas to subdrama galwena na changai. Lucas makhondo microphone yaudраsu yare hekta kanna thadarai. Lucas na come and stand in front of me. That fucking stupid girl. Mayam do ingag na Lucas te yengai. Tanjadu da Sonia so usitana kumai. Sonia na it's me. Lucas na how dare you? Why si hairaga hotana Sonia gi manakta lai. Leiramba satra loina handok nei. Lucas na aduk usitaba nupina na ingon da sinaba saba. Adu hairaga Sonia gi masamdu pairaga makut khuchauduna supai paisali. Sonia namanduna kanna laurai. Ow! Lucas Sonia gi school bag tu mulli. Aduga chain du hangtoga ayauba pochai loina haidoi. Ngasai lainana laptop sembi de haiduna warau baduda singe haina purakpadusu makhada tarai. Classroom da lairiba satra singdo kanamtana Lucas bu khamdokpa ngamlamde. Maramde school asigi founder ga Lucas ki mapaga yamna luna tinai haiba khangi. Adugi mathakta Lucas ki family background yamna lingi. Yamna machin tumliba 7 setting sign yamna khangnaba private company magi machani. Lucas na laptop tu laukhatlaga langthoke tawbada Hilian na laurai. Hiliana Lucas nang pamisi kaino ba? Lucas na aina pamisa asinu pisna kapa. Hiliana yamna phabi saraga utchaire. Hiliana amana chumasu amana larasu marol thoktaba thawai pandaba posaktuda tainagano. Sonia gi mahut chilaga aina lale haijari. Lucas masada karino khangdaba ma phaurai. Ngai haktang tumina mangduna leiraga laptop tu table da thanamlaga Hilian da nokfet tawramlaga chatkre. Sonia wakal da khali. Ming khaktane manaba. Behavior character di hobadagi loiba phauba damphlo.
Adu hairaga magi staff singdu loishali. Assembly taunaba bell khingakpa satra singdu assembly hall da loina laknari. Magi house da lepna duna prayer tauri. Principal na speech piraba matung school song sakpa horakle. Madu loiramaga classroom da changai. Classroom changakpagi lambida basketball court ki goal net ta ngasai Sonia gi blazer du yalaga leibadu mayamna ure. Sendina nangi blazer du natra. Sonia na mane asinu pase phajana chakpa male. Sendina yam sathi bane manaruno. Aina ngasai banu pama ki badai haibadu asinu pase ne. Sonia na nangdi kai ki jabai selaga nungsagi makonda lolaba. Mayamdo classroom da changa aga phami. Lokesh Sonia ubada khoidau pangsau da sawi. Class teacher changak tuna roll call tarami. David na roll wise toina phamuna. Ai roll koroke. Aduda na sana khangna sasa semaga phama. David na roll korok pagi matung ina sit sing du semna rei. Laibak thiri ra phari ra Lokesh ki tungda Sonia tare. Aduga sendi adugi matung marks aduga helium. David na aduga noi class ki president sai kana ohen sai bano. Noi ki apamba hairo. Nupi ki amakalo nupa gi dilaire. Khara mana helium khara mana Sonia haina lauri. David na yare ai decide tawrage. Boys president sidi transfer student Lokesh. Aduga girls president na Sonia. Sonia amadi Lokesh wahai du tabada nong khakpa dawna masa manung du tawri. Sonia na excuse me sir, ai mamang soibani na atopa da chance pibe yagadra. David na extracurricular activities mayam gi record yangaga nangwanda class president ohen bane. Sida excuse thera no. Sonia na sir please. David na no Sonia. Sonia upai leite makok chakpa maga class president oiminaba tarki. First day oibagi class tu taude half holiday su oibagi ngantana halai. Sonia di laptop tu electronic appliance repairing center amada lai. Sonia na kaka laptop ta simjagi agadra. Nupaduna yani kaide yadabano ibema. Sonia na on tawba suya yagidre kaida soiri no khangdi. Nupaduna potu puthoro amte yingjaki. Sonia laptop tu lauthok tu na yenghali. Nupaduna somda ngahak phambiyo ay amukte yingjaki. Nupadu laptop tu pushelaga changkhre. Sonia wakhalda Lokesh na ngasai tawbudu khanduna ngaihak leiraga nupadu thoklai. Nupaduna ibema loire nangi sithadaru bro khara crack chalamine. Sonia na ngasai takiba kya tarage pesa. Nupaduna lising ahum di pihaningine. Ado lising ani changwa thambirama. Sonia purse lauthok-tuna paisa du pirami. Aduga laptop tu puraga laina lauba amuk lai. Sonia wakhal amada tauduna tapli lambi gi matai duda chatli. Nakandagi kanagumba amana Sonia gi lengjumda pop thari.